ꯂꯝꯕꯤꯗ ꯆꯠꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯆꯤꯜꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯌꯦꯡꯕꯤꯔꯦ꯫ ꯃꯈꯨꯔꯁꯨ ꯇꯠꯂꯦ, ꯈꯨꯅꯤꯡꯁꯨ ꯂꯣꯏꯅ ꯇꯠꯂꯦ, ꯃꯀꯣꯛꯁꯨ ꯌꯩꯁꯤꯟꯈꯤꯕꯅ ꯏꯁꯨ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯏ꯫ ꯉꯥꯟꯕꯅ, "ꯑꯁꯤ ꯀꯩꯗꯧꯔꯤꯅꯣ ꯊꯥꯅꯤꯜ, ꯑꯝꯇ ꯌꯦꯡꯁꯤ ꯉꯥꯏꯈꯣꯅꯦ꯫" ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜ ꯎꯕꯗ ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜ ꯑꯗꯨ ꯉꯥꯎꯔꯛꯄꯒ ꯇꯞꯅ ꯀꯧꯔꯛꯏ, "ꯉꯥꯟꯕ꯫" ꯉꯥꯟꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯆꯤꯜꯕꯨ ꯄꯝꯈꯠꯂꯤ꯫ ꯉꯥꯟꯕꯒꯤ ꯃꯊꯥꯗ ꯂꯩꯈꯤꯕꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯕ ꯐꯃꯨꯡꯒꯨꯝꯅ ꯃꯊꯥ ꯑꯗꯨꯗ ꯋꯥꯟꯊꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯕꯨ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯊꯣꯏꯗꯣꯛꯄ ꯁꯣꯛꯄꯗꯤ ꯅꯠꯇꯦ, ꯃꯀꯣꯛꯇ ꯌꯩꯈꯤꯕꯗꯨꯗ ꯑꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯋꯥꯟꯊꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ, ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ꯫ ꯗꯣꯛꯇꯔꯅ, "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤ, ꯃꯀꯣꯛꯇꯨꯗ ꯈꯔ ꯌꯩꯈꯤꯕꯗꯨꯗ ꯇꯧꯕꯅꯦ꯫" ꯉꯥꯟꯕꯅ, "ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ꯫" ꯔꯤꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯂꯩꯆꯤꯜ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ?" ꯇꯧꯗꯤꯌꯦ ꯏꯃꯥ, ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯃꯌꯨꯝꯗ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯌꯧꯕꯤꯔꯨꯔꯣ." "ꯍꯣꯏ, ꯏꯃꯥ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ꯫" ꯔꯤꯅꯥꯁꯨ ꯍꯟꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯕꯅ, ꯆꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯊꯤꯅ ꯍꯥꯏꯕꯤꯗꯧꯔꯤꯕꯅꯤ꯫ ꯂꯩꯆꯤꯜꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯉꯥꯟꯕ ꯐꯝꯂꯝꯕꯗꯨꯗ꯫ "ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ? ꯅꯪ ꯁꯪꯉꯤꯁꯦ ꯎꯗ꯭ꯔꯣ? ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯅ ꯀꯩꯒꯤ? ꯃꯤ ꯑꯣꯏꯔꯨꯕꯩ, ꯊꯃꯣꯏ ꯄꯥꯜꯂꯨꯕꯩ." ꯂꯩꯆꯤꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯄꯨꯛꯅꯤꯡꯗꯁꯨ ꯁꯣꯟꯖꯩ꯫ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯪꯅꯤꯡꯉꯤ ꯋꯥꯍꯪ ꯑꯣꯏꯅ, ꯑꯗꯨꯕꯨ ꯍꯪꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯈꯔ ꯁꯦꯝꯗꯣꯛꯂꯒ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯍꯪꯉꯛꯏ, "ꯑꯩ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ? ꯅꯪ ꯃꯤꯅꯦ ꯍꯥꯏꯕꯅꯤꯅ." ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯌꯦꯡꯂꯒ, "ꯅꯨꯡꯁꯤ, ꯏꯆꯟꯒꯨꯝꯅ." ꯊꯃꯣꯏꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯈꯛꯇꯅꯤ, ꯆꯤꯟꯕꯥꯜꯗ ꯍꯥꯞꯆꯤꯜꯂꯛꯄꯅꯤ, ꯏꯆꯟꯒꯨꯝꯅ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯉꯥꯏꯔꯤꯕꯅꯣ ꯃꯥꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯕ? ꯂꯥꯛꯈꯤꯗ꯭ꯔ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯇꯟꯖꯥ ꯑꯃ? ꯂꯩꯆꯤꯜ ꯁꯨꯛꯑꯒ, "ꯑꯩꯁꯨ ꯅꯨꯡꯁꯤ, ꯏꯕꯨꯡꯒꯨꯝꯅ." ꯍꯥꯏꯔꯒ ꯍꯤꯞꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯑꯒ ꯐꯝꯃꯤ꯫ ꯊꯥꯅꯤꯜ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ, "ꯑꯍꯜ ꯑꯁꯤꯗꯅ?" ꯂꯩꯆꯤꯜꯅ, ꯀꯩ? ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯗꯥ ꯊꯥꯅꯤꯜ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ." "ꯐꯠꯇꯦ ꯑꯩꯈꯣꯏꯗꯤ." "ꯀꯩꯁꯨꯁꯨ ꯁꯣꯛꯇꯕ ꯅꯪꯅ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯒꯦ ꯍꯥꯏꯔꯤꯔꯕ?" "ꯇꯥꯅꯤꯡꯗꯦ." "ꯗꯤꯁꯆꯥꯔꯖ ꯇꯧꯔꯗꯕꯅꯦ, ꯈꯨꯔꯨ ꯈꯔ ꯇꯠꯂꯒ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯒꯦꯗꯤ ꯀꯅꯥꯅ ꯌꯥꯗꯣꯔꯤꯒꯦ? ꯁꯣꯝꯗꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯍꯦꯚꯟꯒꯤ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ." "ꯇꯥꯃꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯂꯩꯇ꯭ꯔꯕꯣ?" "ꯅꯣꯏ ꯃꯃꯥ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯕꯅꯦ, ꯉꯥꯟꯕꯒ ꯑꯩꯒꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦ." ꯂꯩꯆꯤꯜ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ, "ꯑꯩꯁꯨ ꯂꯥꯛꯀꯦ, ꯏꯅꯝꯃꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯒꯦ." ꯉꯥꯟꯕꯅ, "ꯅꯁꯥꯗꯨꯒ ꯂꯥꯛꯄ ꯌꯥꯔꯣꯏꯍꯦ." "ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯇꯥꯃꯣꯗꯨꯅ ꯁꯤꯟꯅꯔꯝꯕ ꯋꯥꯐꯝꯗꯣ ꯏꯅꯝꯃꯗ ꯄꯥꯎꯗꯝꯖꯒꯦ." ꯃꯄꯤ ꯃꯔꯤꯛ ꯑꯃ ꯑꯅꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃ ꯑꯅꯤꯗꯨꯒꯤꯗꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈꯤꯗꯕ, ꯃꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯦ, ꯀꯞꯄ ꯍꯩꯔꯦ, ꯑꯣꯏꯍꯜꯂꯦ ꯅꯨꯄꯥ ꯃꯍꯥꯛꯅ ꯀꯞꯆꯦꯠꯄꯤ, ꯏꯀꯥꯏ ꯊꯤꯒꯟꯕꯤ꯫ ꯉꯥꯟꯕꯅ, "ꯑꯗꯨꯗꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ." ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯄꯥ ꯃꯍꯥꯛꯇꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯂꯥꯛꯄ ꯁꯪꯗ꯭ꯔꯕ, ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗꯕ? ꯌꯧꯔꯦ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯌꯨꯝ꯫ ꯊꯣꯡꯒꯥꯟꯗꯒꯤ ꯇꯥꯕ ꯍꯧꯔꯦ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ, ꯄꯦꯟꯗꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ꯫ ꯂꯩꯆꯤꯜ ꯍꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯤ, "ꯍꯣꯏ ꯇꯥꯃꯣ, ꯅꯪ ꯂꯩꯇ꯭ꯔꯕꯗ ꯑꯩꯕꯨ ꯀꯅꯥ ꯌꯦꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯆꯥꯁꯤ ꯑꯩ ꯏꯊꯟꯇ ꯀꯔꯝꯅ ꯌꯣꯛꯑꯣ ꯍꯥꯏꯕꯅꯣ? ꯑꯩ ꯄꯩꯁా ꯄꯥꯝꯗ꯭ꯔꯦ, ꯅꯪꯉꯣꯟꯗ ꯊꯕꯛ ꯆꯠꯂꯣ ꯍꯥꯏꯅꯁꯨ ꯁꯤꯜꯂꯔꯣꯏ, ꯄꯩꯁꯥꯅ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯍꯟꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ." ꯂꯩꯆꯤꯜꯁꯨ ꯆꯪꯁꯤꯟꯗꯨꯅ, "ꯏꯅꯝꯃ, ꯇꯥꯃꯣꯅ ꯏꯅꯝꯃꯗ ꯋꯥꯔꯧꯒꯅꯨ ꯄꯥꯎꯗꯝꯂꯛꯑꯦ, ꯑꯉꯥꯡꯁꯨ ꯗꯣꯛꯇꯔ ꯑꯣꯏꯍꯜꯂꯣꯁꯨ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯑꯩ ꯂꯥꯜꯂꯤ ꯏꯅꯝꯃ, ꯑꯩ ꯂꯥꯜꯂꯤ, ꯑꯩꯅ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ
ꯇꯥꯃꯣꯁꯨ ꯏꯪꯂꯝꯒꯅꯤ. ꯅꯨꯄꯤꯗꯨꯅ ꯂꯩꯆꯤꯜꯕꯨ ꯀꯣꯜꯂꯒ ꯑꯣꯏꯍꯟꯒꯅꯤ. ꯑꯩꯅ ꯑꯣꯏꯍꯟꯒꯅꯤ. ꯏꯆꯥꯕꯨ ꯗꯣꯛꯇꯔ ꯑꯣꯏꯍꯟꯒꯅꯤ. ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ. ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯟꯅꯤ. ꯁꯦꯜꯗ ꯄꯩꯁꯥꯗ ꯍꯦꯟꯅ ꯄꯥꯝꯂꯨꯕ ꯑꯩꯒꯤ ꯏꯔꯥꯟꯅꯤ. ꯏꯅꯝꯃ. ꯉꯥꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯆꯤꯜ ꯍꯜꯂꯁꯦ. ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯖꯍꯧꯈꯤꯁꯤꯅꯦ. ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯄꯨꯊꯣꯔꯛꯂꯦ. ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯦ. ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯆꯤꯜ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯈꯤꯕ ꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯣ. ꯑꯉꯧꯕ ꯐꯤꯅ ꯂꯩꯇꯦꯡꯗꯨꯅ ꯀꯨꯞꯂꯕꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯐꯤꯔꯣꯜ ꯍꯣꯡꯗꯕ ꯃꯈꯩ ꯀꯞꯈꯤꯕ ꯑꯗꯣ. ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ. ꯏꯃꯥꯗ ꯑꯩ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯌꯨ, ꯏꯁꯀꯔꯠ ꯂꯩꯌꯨ ꯑꯩ ꯍꯥꯏꯔꯔꯣꯏꯌꯦ. ꯀꯩꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯇꯨꯝꯃꯤꯁꯦ? ꯂꯥꯛꯑꯣ. ꯄꯥꯛ ꯆꯠꯁꯤꯁꯨ ꯍꯥꯏꯔꯣꯏꯌꯦ. ꯄꯥꯕꯨꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦ. ꯎꯔꯛꯄꯅꯤ ꯃꯃꯥꯒꯤ ꯃꯉꯛ ꯁꯝꯗ ꯇꯥꯔꯤꯕ ꯊꯥꯡꯅ ꯂꯦꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯑꯗꯨ. ꯂꯩꯆꯤꯜꯅ ꯏꯃꯥ, ꯁꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣ? ꯍꯥꯏꯌꯨ ꯃꯃꯥ. ꯅꯦꯅꯦ, ꯁꯈꯤ, ꯃꯃꯥꯁꯦ ꯀꯅꯥꯅ ꯂꯦꯜꯂꯤꯅꯣ? ꯐꯣꯡꯅ ꯀꯟꯅ ꯂꯥꯎꯔꯛꯏ. ꯑꯩ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ. ꯃꯃꯥꯕꯨ ꯑꯁꯨꯝ ꯅꯣꯏꯍꯜꯂꯤꯁꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ. ꯑꯩꯅ ꯋꯥꯁꯛꯏꯁꯤꯅꯤ. ꯀ꯭ꯂꯥꯁ 8ꯃꯨꯛ ꯀꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯗ ꯅꯥꯎꯊꯣꯏ ꯁꯥꯖꯗꯨꯅ ꯈꯤꯖꯗꯨꯅ ꯑꯉꯥꯡꯒꯨꯝꯅ ꯂꯩꯖꯕꯅꯤ. ꯋꯥꯁꯛ ꯑꯗꯨ ꯇꯥꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯇꯨ ꯆꯨꯡꯕ ꯐꯥꯎꯈꯤꯕꯅꯤ. ꯉꯥꯟꯕꯅ ꯀꯩꯗꯧꯔꯒꯦ? ꯂꯩꯆꯤꯜꯅ ꯀꯩꯁꯨ ꯇꯧꯗꯦ. ꯅꯄꯤꯗꯣ ꯀꯪꯉꯅꯤ. ꯍꯌꯦꯡꯉꯩꯒꯤꯗꯃꯛꯇ ꯀꯅꯥꯅ ꯀꯞꯄꯤꯗꯣꯏꯕ? ꯅꯪꯒꯤ ꯅꯄꯤꯗꯣ ꯈꯛꯈ꯭ꯔꯗꯤ. ꯂꯩꯆꯤꯜ ꯉꯥꯟꯕꯗ ꯆꯩꯕꯣꯏ ꯍꯥꯏꯔꯛꯏ. ꯖꯨꯠ ꯆꯥꯗꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ. ꯊꯥꯅꯤꯜꯅ ꯑꯩ ꯌꯥꯎꯔꯤꯌꯦ, ꯑꯩ ꯌꯥꯎꯔꯤ. ꯀꯥꯎꯔꯝꯒꯗ꯭ꯔꯅ ꯅꯤꯡꯁꯤꯡꯂꯛꯄꯅꯤ. ꯂꯥꯟꯅ ꯂꯧꯅꯒꯨꯝꯁꯤꯀꯣ. ꯂꯩꯆꯤꯜꯕꯨ ꯃꯌꯨꯝꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯂꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ. ꯋꯤꯁꯄꯔꯒꯤ ꯃꯃꯥꯡꯗ ꯕꯨꯔꯈꯥ ꯎꯞꯄꯤꯗꯨ ꯐꯝꯂꯤ. ꯁꯜꯂꯥ, ꯏꯔꯥꯏ ꯂꯥꯏꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯥꯟꯊꯣꯛꯈꯤꯕ. ꯚꯠ, ꯃꯁꯤꯗꯤ ꯍꯧꯕꯇ ꯉꯥꯏꯔꯤ. ꯑꯩꯅ ꯀꯔꯝꯕ ꯂꯥꯜꯂꯣꯡ ꯍꯥꯞꯄꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ. ꯃꯁꯤ ꯑꯩꯒꯤ ꯏꯄꯥꯒꯤꯗꯃꯛꯇꯅꯤ. ꯃꯥꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕ꯭ꯔꯥ? ꯀꯔꯤꯒꯤ ꯃꯥꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤ? ꯀꯔꯤ ꯋꯥꯔꯤ ꯂꯩꯔꯤ? ꯂꯩꯔꯤ, ꯃꯌꯥꯝ ꯑꯃ. ꯀꯣꯛ ꯉꯥꯎꯒꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯗꯤ ꯑꯃꯠꯇꯅꯤ. ꯊꯕꯛ ꯆꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯕꯁꯨ ꯀꯣꯜꯗꯤ ꯇꯧꯔꯛꯏ. ꯑꯅꯤꯅ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛꯄꯒ ꯌꯥꯎꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯂꯩꯆꯤꯜ ꯈꯖꯤꯛ ꯋꯥꯔꯧꯅ ꯀꯩꯁꯨꯝ ꯌꯥꯎꯗꯦ. ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ? ꯄꯥꯕꯨꯡꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯕ. ꯕ꯭ꯔꯦꯛꯇꯣ ꯀꯃꯥꯏꯅ ꯐꯦꯜ ꯑꯣꯏꯔꯤꯅꯣ? ꯈꯪꯗꯦ, ꯃꯤꯅ ꯊꯗꯠꯂꯝꯕ ꯃꯥꯜꯂꯤ. ꯄꯥꯕꯨꯡ ꯊꯤꯒꯠꯀꯅꯤ. ꯄꯣꯊꯥꯔꯣ. ꯑꯍꯣꯏ ꯄꯥꯕꯨꯡ. ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ. ꯄꯨꯔꯅꯤꯃꯥꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯗꯤꯕꯀꯣ ꯄꯨꯡꯁꯤ 3 ꯇꯥꯁꯤꯜꯂꯛꯑꯦ ꯍꯥꯏꯕ. ꯃꯣꯏ ꯄꯥꯔꯇꯤ ꯍꯥꯏꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ? ꯉꯥꯟꯕꯅ ꯂꯣꯏꯔꯒ ꯀꯣꯜ ꯇꯧꯖꯔꯛꯇꯣꯏ ꯑꯣꯏꯔꯝꯅꯤ. ꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯐꯕ. ꯇꯅꯨꯁꯨ ꯒ꯭ꯂꯥꯁꯇꯣ ꯌꯥꯝꯁꯤꯟꯈ꯭ꯔꯦ. ꯐꯖꯅ ꯉꯥꯎꯔꯦ. ꯄꯥꯔꯇꯤꯗꯤ ꯂꯣꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯕꯗꯤ ꯀꯥꯎꯔꯗꯨꯅ ꯃꯈꯣꯡꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ. ꯐꯣꯟꯗꯨꯁꯨ ꯑꯣꯐ ꯇꯥꯈ꯭ꯔꯦ. ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯐꯣꯟꯁꯤꯁꯨ ꯑꯣꯐ ꯇꯥꯈ꯭ꯔꯦꯅꯦ. ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯅꯨꯄꯥ ꯈꯔ ꯂꯝꯕꯤꯗꯨꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯥꯡꯂꯤꯕꯗꯨ ꯎꯔꯦ. ꯇꯅꯨꯅ ꯃꯣꯏꯗ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ. ꯆꯪꯁꯤꯜꯂꯛꯂꯒ ꯏꯌꯥꯝꯕꯁꯥ, ꯐꯣꯟ ꯌꯥꯎꯅꯕ꯭ꯔꯣ? ꯐꯣꯟ ꯑꯝꯇ ꯇꯧꯖꯒꯦꯕ. ꯅꯨꯄꯥ ꯑꯃꯅ ꯌꯥꯏꯅꯦ, ꯐꯖꯩꯅꯦ. ꯑꯃꯅ ꯑꯃꯨꯛ ꯌꯥꯎꯋꯦ ꯆꯠ, ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯂꯛꯑꯒ ꯆꯤꯡꯁꯤꯟꯅꯕ ꯇꯧꯏ. ꯇꯅꯨꯅ ꯋꯦꯠ, give me phone. ꯅꯨꯄꯥ ꯑꯗꯨꯅ ꯁꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯏ. ꯇꯅꯨ ꯂꯧꯒꯦ ꯇꯧꯕꯗ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯑꯃꯨꯛ ꯐꯥꯏ. ꯇꯅꯨꯅ ꯑꯩ ꯊꯥꯗꯣ, ꯅꯣꯏ ꯑꯅꯤ ꯍꯥꯠꯂꯨꯔꯣ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯕꯦ, ꯁꯤꯗ ꯂꯥꯛꯑꯣ ꯃꯤ
ꯍꯟꯗꯛꯇꯤ ꯇꯅꯨ ꯅꯨꯄꯥꯗꯨꯗ ꯊꯣꯛ ꯀꯥꯎꯏ꯫ ꯃꯤ ꯎꯁꯤꯠꯇꯕ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯐꯥꯎ ꯅꯥꯟꯊꯣꯛꯍꯟꯕꯒ ꯌꯥꯔꯣꯏ꯫ ꯂꯝꯕꯤ ꯑꯗꯨ ꯈꯖꯤꯛ ꯋꯥꯡꯅ ꯂꯧꯕꯨꯛꯇꯒꯤ ꯂꯩꯕꯅ ꯇꯅꯨ ꯍꯥꯏꯔꯒ ꯆꯦꯜꯂꯛꯄꯗꯨꯗ ꯂꯧꯕꯨꯛꯇꯨꯗ ꯑꯣꯟꯊꯈ꯭ꯔꯦ꯫ ꯑꯣꯏꯃꯥ, ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯨ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯏ꯫ ꯍꯧꯒꯠꯄ ꯉꯝꯗ ꯇꯅꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯐꯖꯅ ꯉꯥꯎꯔꯦ꯫ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯣ꯫ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯁꯝ ꯑꯗꯨ ꯂꯥꯛꯇꯅ ꯐꯣꯏꯔꯒ ꯏꯟꯊꯨꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯟꯗꯥꯝ ꯂꯧꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯡꯒꯟꯗ ꯙꯨꯞ ꯍꯥꯏꯅ ꯀꯥꯎꯊꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯄꯥꯏꯊꯣꯛꯑꯒ ꯎꯞꯂꯒ ꯇꯥꯏ꯫ ꯑꯍꯨꯝ ꯑꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨ ꯀꯥꯛꯅ ꯅꯨꯄꯤꯕꯨ ꯅꯆꯤꯟꯒꯨꯝꯅ ꯎꯕ ꯉꯝꯗꯕ ꯍꯥꯏꯔꯒ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯃꯃꯝꯇ ꯀꯥꯎꯊꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯀꯥꯛꯇꯛ ꯂꯥꯎꯔꯛꯏ꯫ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯅꯪꯗꯤ ꯅꯨꯄꯤ ꯂꯣꯏꯅꯃꯛꯁꯤ ꯅꯆꯤꯟꯒꯨꯝꯅ ꯎꯕ ꯉꯝꯕ꯭ꯔꯣ? ꯅꯨꯄꯥ ꯑꯗꯨꯅ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯍꯥꯏꯔꯒ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯔꯤ ꯑꯗꯨ ꯇꯞꯇꯥꯏꯅ ꯐꯨꯗꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯈꯪꯖꯤꯟꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯐꯠꯇꯕ ꯂꯝꯆꯠ ꯑꯃ ꯆꯠꯀꯦ ꯈꯜꯂꯛꯂꯕ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯁꯤꯡꯂꯒ ꯈꯣꯡꯐꯝ ꯍꯟꯅꯕ꯫ ꯑꯩ ꯂꯣꯌꯥ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯍꯧꯒꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯆꯤꯟꯗꯁꯨ ꯁꯣꯟꯕ ꯂꯩꯇꯦ꯫ ꯑꯩ ꯀꯟꯕꯤꯌꯨ꯫ ꯂꯣꯌꯥ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯁꯦ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯤ? ꯍꯦꯔꯥ, ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯕꯕꯨ꯫ ꯍꯥꯏꯔꯒ ꯄꯣꯝꯈꯠꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯀꯟꯕ ꯅꯪ ꯂꯥꯏꯔꯥ? ꯑꯩꯒꯤ ꯂꯥꯏ꯫ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯃꯣꯟ ꯇꯥꯁꯤꯜꯂꯛꯏ꯫ ꯐꯖꯩꯅꯦ, ꯅꯤꯡꯊꯤꯌꯦ, ꯈꯝꯕꯕꯨ ꯃꯥꯜꯂꯦ꯫ ꯅꯣꯛꯇꯨꯅ ꯂꯣꯌꯥꯒꯤ ꯈꯧꯔꯤꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯣꯌꯥ ꯂꯣꯛ ꯈꯨꯔꯛꯏ꯫ ꯅꯨꯄꯤꯗꯨꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯌꯥ ꯃꯤ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯂꯣꯌꯥꯗ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯔꯦꯝꯕ, ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯍꯥꯏꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯂꯣꯌꯥꯅ ꯃꯌꯨꯝꯅ ꯀꯗꯥꯏꯗꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯄꯨꯡꯗꯨ ꯌꯦꯡꯉꯤ꯫ ꯑꯁ, ꯄꯨꯡꯁꯤꯗꯤ 9 ꯇꯥꯔꯦꯗꯅ꯫ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ? ꯍꯣꯏ꯫ ꯑꯣ ꯁꯤꯠ꯫ ꯒꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯁꯣꯔꯣꯛꯇꯨꯗ ꯈꯥꯝꯂꯦ ꯑꯗꯨꯒ ꯂꯣꯌꯥ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯗꯨꯅ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯆꯨꯔꯨꯞꯇꯨ ꯊꯛꯑꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯂꯩꯆꯤꯜꯗ ꯀꯣꯜ ꯇꯧꯏ꯫ ꯆꯦ꯫ ꯂꯩꯆꯤꯜꯅ ꯀꯩꯗꯧꯔꯦ ꯂꯣꯌꯥ? ꯂꯣꯌꯥ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯂꯤꯔꯦ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯣꯛꯁꯦ ꯁꯥꯔꯦ ꯆꯦ꯫ ꯀꯩ ꯎꯄꯥꯏ ꯂꯩ? ꯌꯨꯝꯗ ꯄꯨꯔꯛꯑꯣ꯫ ꯑꯩ ꯆꯦꯟꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯅꯨꯡꯁꯤꯕ ꯈꯔ ꯍꯧꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯥꯏꯗꯣꯔꯤꯕ? ꯅꯪꯗꯤ ꯀꯅꯥ ꯅꯨꯡꯁꯤꯔꯤꯕ? ꯑꯁ, ꯆꯦ ꯉꯥꯟꯊꯣꯏꯗꯣ꯫ ꯉꯥꯏꯍꯥꯛ ꯅꯣꯛꯑꯒ ꯂꯩꯆꯤꯜꯅ ꯍꯦ, ꯃꯤꯅ ꯁꯨꯝ ꯂꯛꯅꯕꯗ ꯅꯪꯅ ꯄꯥꯝꯂꯨꯔꯤꯕ ꯃꯤ ꯂꯩꯕꯅꯤ꯫ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ꯫ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯌꯨꯝꯗ ꯄꯨꯔꯛꯑꯣ, ꯑꯇꯩ ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯊꯝꯃꯦ, ꯅꯪꯒꯤ ꯊꯣꯛ ꯇꯧꯔꯣ꯫ ꯍꯥꯏꯔꯒ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯏꯆꯦ꯫ ꯂꯣꯌꯥ ꯐꯣꯟ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯇꯅꯨꯅ ꯇꯨꯝꯂꯤꯕ ꯁꯥꯏꯠꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯀꯟꯅ ꯅꯥꯈꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯁꯨꯛꯑꯒ ꯃꯄꯥ ꯃꯐꯝꯗ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯁꯥꯕꯤꯕ ꯌꯨꯝ ꯃꯆꯥ ꯑꯗꯨꯗ ꯇꯞꯅ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯩꯅ ꯈꯥꯝꯂꯒ ꯇꯅꯨꯕꯨ ꯑꯃꯨꯛ ꯄꯝꯂꯒ ꯊꯥꯡꯇꯣꯔꯛꯂꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯐꯣꯟꯗꯨ ꯆꯠꯇꯕ꯭ꯔꯣ? ꯄꯨꯡꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦ꯫ ꯊꯥꯅꯤꯜꯁꯨ ꯌꯥꯎꯔꯤ꯫ ꯆꯠꯇꯦ꯫ ꯉꯥꯟꯕ ꯅꯪꯉꯣꯟꯗꯒ ꯐꯣꯟ ꯇꯧꯔꯛꯑꯝꯗ꯭ꯔꯣ? ꯇꯧꯔꯛꯇꯦ꯫ ꯑꯩꯗꯤꯕ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯈꯪꯅꯤ ꯃꯥ꯫ ꯂꯨꯄꯥꯅ ꯆꯦꯟꯈ꯭ꯔꯕ ꯑꯣꯏꯔꯝꯅꯤꯗ, ꯇꯨꯝꯂꯨꯔꯁꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯆꯦꯟꯕꯨ ꯆꯦꯜꯂꯗꯤ ꯐꯩꯌꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯄꯥꯈꯠꯇ ꯌꯥꯔꯤꯕꯣ? ꯏꯃꯥ, ꯄꯥꯕꯨꯡ, ꯇꯨꯝꯂꯨꯔꯣ, ꯑꯩ ꯊꯥꯅꯤꯜ ꯑꯝꯇ ꯊꯤꯜꯂꯨꯈꯤꯒꯦ꯫ ꯂꯨꯄꯥꯅ ꯑꯩꯗꯤ ꯆꯪꯉꯤꯍꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯀꯥꯝ ꯂꯥꯎꯅ ꯆꯜꯂꯒ ꯑꯩꯁꯨ ꯆꯪꯂꯦ ꯍꯥꯏꯔꯒ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕ ꯊꯥꯅꯤꯜꯕꯨ ꯈꯣꯡꯅ ꯊꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜ ꯂꯥꯛꯏ꯫ ꯂꯩꯆꯤꯜꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯉꯥꯟꯕꯅ ꯑꯍꯥꯎ, ꯇꯨꯝꯂꯕꯣ?
ꯇꯨꯝꯗ꯭ꯔꯤꯌꯦ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯟꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯑꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯂꯦꯇ꯭ꯔꯤꯅ ꯍꯥ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯍꯥꯏꯗꯣꯔꯛꯇ꯭ꯔꯦ ꯆꯦꯟꯕꯒ ꯑꯣꯏꯔꯝꯅꯤ ꯇꯨꯝꯊꯣꯛꯎꯔꯣ ꯇꯨꯝꯂꯗꯕꯅꯤ ꯆꯦꯟꯕꯕꯨ ꯑꯣꯏꯔꯗꯤ ꯐꯔꯕꯅꯤ ꯑꯩ ꯊꯝꯂꯒꯦꯀꯣ ꯍꯌꯦꯡ ꯋꯥꯔꯤꯗꯣ ꯑꯝꯇ ꯁꯝꯃꯤꯠ ꯇꯧꯔꯨꯁꯦ ꯍꯣꯏ ꯇꯨꯝꯃꯣ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯊꯥꯅꯤꯜ ꯃꯃꯤꯠ ꯂꯪꯊꯣꯛꯑꯒ ꯀꯔꯝ ꯀꯥꯟꯗꯩ ꯀꯣꯏꯅꯔꯤꯕ ꯀꯣꯏꯅꯗꯦꯍꯦ ꯀꯣꯏꯅꯗ꯭ꯔꯒ ꯀꯔꯤ ꯈꯨꯁꯥꯅꯣ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯐꯥꯎ ꯍꯥꯏꯗꯣꯛꯇꯕ ꯅꯪꯗꯤ ꯍꯥꯏꯗꯣꯛꯄꯅꯤꯅ ꯀꯣꯏꯅꯗꯦ ꯃꯤ ꯑꯁꯦꯡꯕꯅꯤ ꯈꯪꯗꯦ ꯅꯨꯡꯁꯤꯁꯨ ꯍꯥꯏꯅꯗꯦ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯐꯣꯡꯗꯣꯛꯇꯅ ꯀꯣꯏꯅꯕ ꯍꯥꯏꯗꯣ ꯃꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯅꯦꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ ꯊꯥꯏꯅ ꯊꯦꯡꯅꯈꯤꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯔꯥꯟꯕ ꯇꯥꯔꯦ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯩ ꯂꯩꯆꯤꯜꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯣꯏ ꯃꯥꯅ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯌꯦꯡꯒꯅꯤ ꯌꯨꯝꯗꯣ ꯌꯥꯝꯅ ꯄꯤꯛꯅ ꯁꯥꯕꯅ ꯃꯥꯒꯤ ꯀꯥ ꯑꯃ ꯍꯣꯜ ꯑꯃ ꯑꯗꯨꯒ ꯀꯤꯆꯟ ꯑꯃꯈꯛ ꯂꯩꯕꯅꯤ ꯇꯅꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯟ ꯑꯃ ꯂꯧꯔꯒ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯟꯅ ꯄꯥꯏꯗꯨꯅ ꯇꯨꯝꯂꯝꯂꯦ ꯂꯣꯌꯥ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯏ ꯇꯅꯨ ꯃꯃꯪꯗꯔ ꯀꯩꯅꯣ ꯂꯣꯌꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯆꯤꯟ ꯍꯦꯛ ꯆꯤꯡꯁꯤꯜꯂꯛꯏ ꯂꯣꯌꯥꯁꯨ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯇꯅꯨꯗ ꯈꯪꯎꯞ ꯎꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤꯅ ꯉꯥꯛꯍꯧꯔꯦ ꯇꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯝ ꯃꯅꯥ ꯈꯔ ꯃꯌꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯑꯗꯨ ꯎꯕꯗ ꯈꯤꯇꯪ ꯊꯩꯗꯣꯛꯂꯒ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯇꯞꯅ ꯐꯥꯔꯛꯂꯒ ꯆꯤꯔꯣꯜ ꯂꯣꯜꯂꯛꯏ ꯂꯥꯏꯔꯦꯝꯕ ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯂꯣꯌꯥ ꯃꯀꯣꯛ ꯉꯥꯎꯔꯦ ꯇꯅꯨꯒꯤ ꯅꯥꯀꯟꯗ ꯍꯤꯞꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯀꯣꯔꯧ ꯀꯧꯕ ꯃꯍꯥꯛꯇꯤ ꯊꯣꯛꯂꯛꯂꯦ ꯌꯦꯟꯕꯥꯁꯤꯡꯅ ꯎꯆꯦꯛꯁꯤꯡꯅ ꯅꯣꯡꯉꯥꯟ ꯄꯥꯎꯖꯤꯟ ꯆꯦꯜꯂꯛꯂꯦ ꯂꯣꯌꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯚꯥꯞ ꯑꯣꯏꯔꯨꯗꯕꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯇꯨꯝꯂꯝꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯂꯣꯌꯥ ꯁꯣꯟꯖꯩ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯆꯦꯟꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ ꯀꯩꯗꯧꯅꯤꯒꯦ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯍꯥꯏꯔꯒ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯀꯣꯜꯂꯤꯕ ꯇꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯑꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯇꯅꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯣꯛꯁꯤꯗꯤ ꯀꯩꯅꯣ ꯄꯨꯕꯒ ꯑꯃꯇ ꯉꯝꯗ꯭ꯔꯤꯁꯤꯅ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯒ ꯑꯩꯅ ꯂꯩꯁꯤꯅ ꯀꯥꯏꯗꯅꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯈꯔ ꯈꯛ ꯅꯤꯡꯁꯤꯡꯉꯤ ꯃꯥꯅ ꯂꯣꯌꯥꯒ ꯊꯦꯡꯅꯈꯤꯕꯒꯤꯗꯤ ꯇꯁꯦꯡꯅ ꯀꯥꯎꯔꯦ ꯂꯣꯌꯥ ꯆꯪꯂꯛꯄꯒ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯁꯦ ꯅꯤꯝꯕꯨ ꯄꯥꯅꯤꯅꯦ ꯊꯛꯆꯤꯜꯂꯣ ꯇꯅꯨ ꯂꯣꯌꯥꯗ ꯌꯦꯡꯂꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯅ ꯈꯪꯕ ꯃꯤ ꯊꯦꯡꯅꯕꯒꯨꯝꯅ ꯅꯪ ꯂꯣꯌꯥꯅ ꯑꯩ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯍꯥꯏꯔꯒ ꯅꯤꯝꯕꯨ ꯄꯥꯅꯤꯗꯨ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯑꯩ ꯅꯪꯅ ꯐꯥꯔꯛꯏ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯔꯒ ꯀꯞꯂꯛꯏ ꯂꯣꯌꯥꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯦꯡꯗꯣꯔꯛꯏ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯅꯪꯅ ꯌꯨ ꯉꯥꯎꯕꯗꯨꯗ ꯑꯩꯅ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ ꯑꯗꯨꯗ ꯁꯤꯗ ꯑꯣꯏꯅ ꯄꯨꯔꯛꯑꯕ ꯇꯅꯨ ꯍꯧꯒꯠꯂꯒ ꯂꯣꯌꯥꯒꯤ ꯃꯃꯥꯏꯗ ꯆꯪꯁꯤꯜꯂꯒ ꯑꯗꯨꯒ ꯈꯨꯄꯥꯛꯅ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯟꯈꯤ ꯂꯣꯌꯥꯅ ꯉꯛꯅ ꯑꯩꯅ ꯀꯩ ꯇꯧꯔꯒꯦ ꯇꯅꯨꯁꯨ ꯌꯨ ꯉꯥꯎꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯅꯪꯅ ꯑꯩꯕꯨ ꯐꯥꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯊꯣꯡꯂꯣꯝꯗ ꯊꯣꯛꯀꯦ ꯇꯧꯕꯒ ꯂꯣꯌꯥꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯔꯤꯕꯤꯔꯥꯁꯦ ꯀꯩꯅꯣ ꯑꯩꯅ ꯅꯪ ꯀꯜꯂꯝꯗ꯭ꯔꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯜꯂꯒ ꯏꯖꯠꯇꯨ ꯌꯦꯡꯂꯒ ꯑꯩꯅ ꯅꯪꯕꯨ ꯂꯧꯔꯒꯦ ꯅꯤꯡꯈꯤꯕꯅꯦ ꯇꯅꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯅ ꯑꯩ ꯂꯧꯒꯦ ꯈꯜꯂꯤꯗꯣ ꯑꯩꯒꯤ ꯏꯖꯠ ꯂꯧꯈꯤꯕꯩ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯅꯈꯣꯏ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯅꯁꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯅꯪ ꯅꯤꯡꯁꯤꯡꯖꯗꯦ ꯌꯨꯗꯣ ꯇꯞꯇꯥꯏꯅ ꯉꯥꯎꯔꯒ ꯅꯨꯄꯥ ꯑꯩꯈꯣꯏꯗ ꯏꯔꯥꯟ ꯁꯤꯖꯤꯟꯕꯁꯤꯅ ꯅꯈꯣꯏꯒꯤ ꯂꯝꯆꯠꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪ ꯌꯦꯡꯂꯒ ꯂꯨꯍꯣꯡꯒꯦ ꯈꯟꯕꯅꯦ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯑꯩꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯆꯠꯂꯣ ꯇꯅꯨ ꯁꯥꯎꯅ ꯂꯣꯌꯥꯗ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯑꯒ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯐꯝꯊꯔꯒ ꯂꯩꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯣꯜ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯆꯦ ꯇꯅꯨ ꯐꯣꯟ ꯌꯥꯎꯔꯛꯈꯤꯕꯅꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯐꯣꯟ ꯑꯗꯣ ꯀꯗꯥꯏꯗ ꯂꯩ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯎꯔꯦ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯣ ꯇꯞꯅ ꯂꯧꯔꯒ ꯌꯦꯡꯕꯗꯗꯤ ꯑꯣꯞ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯆꯥꯔꯖꯔ ꯑꯃꯨꯛ ꯊꯤꯔꯛꯄꯗ
ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯒ ꯆꯥꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯆꯥꯅꯔꯝꯕꯗꯨꯗ ꯆꯥꯔꯖ ꯑꯗꯨ ꯇꯧꯁꯤꯜꯂꯤ꯫ ꯍꯥꯡꯕ ꯌꯥꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯣꯞ ꯑꯗꯨ ꯍꯥꯡꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯃꯃꯥꯗ꯫ ꯍꯦꯜꯂꯣ ꯃꯥ, ꯏꯆꯥꯕꯨ ꯆꯦꯜꯂꯕꯣ? ꯑꯗꯨꯗꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄꯗꯣ ꯉꯟꯇꯥꯅ ꯍꯦꯛ ꯊꯥꯔꯛꯑꯣ꯫ ꯑꯍꯣꯏ ꯏꯃꯥ, ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯂꯨꯍꯣꯡꯕꯗ ꯇꯥꯕꯅꯤ꯫ ꯍꯣ ꯆꯦꯜꯂꯦꯌꯦ꯫ ꯆꯦꯟꯕꯨ ꯆꯦꯜꯂꯗꯤ ꯐꯕꯨ ꯐꯔꯕꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯣꯜꯁꯨ ꯂꯧꯁꯤꯜꯂꯛꯏ꯫ ꯑꯦꯆꯤꯜꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯜꯂꯣ, ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯁꯝꯃꯤꯠ ꯇꯧꯔꯨꯁꯦ꯫ ꯍꯣꯔꯦꯟꯗꯤ ꯆꯤꯜꯂꯣꯏꯗ꯭ꯔꯣ? ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯂꯣꯏꯔꯒ ꯊꯤꯜꯂꯁꯤ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯆꯤꯜꯂ ꯈꯪꯉꯤꯕ? ꯂꯩꯆꯤꯜꯅ ꯅꯣꯛꯑꯒ ꯏꯅꯥꯎꯄꯥꯗꯅꯤ꯫ ꯉꯥꯟꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯔ ꯁꯨꯛꯆꯤꯜꯂꯤ꯫ ꯀꯔꯤ, ꯏꯅꯥꯎꯄꯥꯗꯅꯦ? ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦꯍꯦ, ꯏꯅꯥꯎꯄꯥ ꯊꯣꯛꯄ꯫ ꯁꯝꯖꯤꯟꯅꯔꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯂꯥꯞꯊꯣꯛꯅꯔꯛꯏ꯫ ꯍꯣꯏ, ꯋꯥꯔꯤ ꯌꯥꯝ ꯂꯩ꯫ ꯀꯩ ꯋꯥꯔꯤ? ꯀꯣꯟꯅ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ꯫ ꯑꯅꯤꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯉꯥꯟꯕ ꯊꯥꯅꯤꯜꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯣꯏ, ꯆꯦꯜꯂꯦꯌꯦ, ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ꯫ ꯍꯥ? ꯍꯣꯞꯇ ꯕꯤꯗꯥꯏ, ꯁꯥꯏꯍꯧꯗ ꯃꯩꯁꯥ ꯂꯥꯡꯂꯕ? ꯇꯥꯅꯤꯡꯗꯦꯗ, ꯅꯨꯄꯥꯗꯤ 100ꯒꯤ ꯃꯄꯨꯅꯤꯗꯣ ꯈꯤꯠ ꯇꯧꯔꯛꯑꯅꯨ꯫ ꯅꯪꯒꯤ ꯀꯥꯎꯟꯇꯔ ꯐꯝꯕꯤꯗꯣ ꯑꯗꯨꯗ ꯍꯥꯏꯔꯨꯆꯣ ꯆꯦꯜꯂꯁꯦꯅ꯫ ꯁꯠ ꯂꯥꯛꯑꯣꯀꯣ, ꯊꯝꯃꯦ꯫ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯊꯥꯅꯤꯜ ꯋꯥ ꯑꯃ ꯉꯥꯡꯒꯗꯕꯒꯤ ꯏꯛ ꯍꯥꯏꯅ ꯇꯥꯍꯧꯏ꯫ ꯁꯤꯁꯨ ꯁꯤꯒꯅꯦꯜ ꯃꯥꯡꯕꯤꯒ ꯀꯣꯏꯅꯈꯤꯕꯗꯩ ꯃꯥꯁꯨ ꯃꯥꯡꯂꯦꯅꯦ꯫ ꯌꯥꯔꯔꯣꯏ꯫ ꯂꯣꯌꯥꯒꯤ ꯃꯄꯥ ꯃꯃꯥ ꯂꯩꯇꯕꯅ ꯔꯤꯅꯥ ꯑꯣꯏꯅ ꯃꯃꯧꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯃꯤ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ꯫ ꯍꯩꯃꯥ, ꯏꯃꯧꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦꯍꯦ, ꯅꯆꯦꯗꯣ ꯃꯥꯜꯂꯤꯅꯦ꯫ ꯔꯤꯅꯥ ꯎꯕꯗ ꯇꯅꯨ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯛꯏ꯫ ꯇꯥꯔꯛꯀꯗꯕꯒꯤ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯥꯡꯖꯤꯜꯂꯒ ꯇꯞꯅ ꯀꯧꯖꯔꯛꯏ꯫ ꯏꯃꯥ, ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ, ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯦꯛꯈꯤꯕꯁꯨ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ꯫ ꯃꯥꯅꯤ, ꯅꯪꯗꯤ ꯃꯋꯥ ꯆꯥꯕꯤꯅꯤ, ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ꯫